Manipur ki Handloom and Handicraft Sakot Hanabaki Pandam the National Cooperative Development Corporation Ncdc na Pike Kiba Lopa Crore Satrup Kumpum the project State Langana Launaba process Tobita Badagi Manipur ki Tongan Handloom and Handicraft Cooperative Society Sing Awa Bakaya Mayunari Hiramaki Marilena Laxman Rao Inamdar National Award Pankrabi Mantri Pukri Laipia Renu Handloom and Handicraft Cooperative Society Limited ke Secretary Arambam Renuga Impact News ka unabiya kanaba pauta mama. Society che chamak chulari hai jaute aduga ai nu pa chulari hai jate akoi di lari hai tabanina akoi simpham amati pai da bayate punsi ke abachu himina ba punsi ke alambi piraga isana shuruga noma ba chidi iningtam hingbangam jai machigi wakhalon gelonana society si lingkhat kibanena Aham 91 the ITIC the training set but state cooperative department the program machine maga pangki aduga IT Hongel maju pangki adudagi mission mari degi manga marup macha macha toraga linkhala khibane society makhada punna mi kya mu thok pidi aduga hariba thok singsi kari kari sigi society makhada sem sariba handloom handicrafts ki production si kari no thung thambiyo society da 1209 le member da apun bada oina thabuchu 4700 sida 1500 sida training tawani hauji ji chu tamenong da handak branch mari hangdu e kohima pawni na thabak tawri se kolkata da showroom lai guwahati da chu lai ado bombay ga delhi ga hangdu na bana kan honare kauna bamboo sari oichino bech oichino any yuma mata changa da popo chak puna makche sida production loidin pothueba sigi kauna gi oibro ligi oiro adagi pisa lon sa tori myam se sigi raw material ha ga posak sing si manipuri dum lowra kadai di lowi lang sidi guwahati di lawe ko natragana bajar dagi dum lawe ba kauna di lamai the khangabu adu dagi lawe bamboo na poiro da ko ye farm leba bamboo ki aina dum ai ge popo isha kumna thame dinechana na ma leye mana loi sena dana leye sigi thaksi yong da kari kari awa thingnari adu hauji kari kari khudong sa da mayong nari awa thingnabati kari haina bu phongdok to na pangkhai laite churaga honarakpanina ai samaki yumda chumi mayama leiri morbung da chu hostel lai chochampur da chu tiloksana da chu leiba machigi chaba che wat kina da anambana de ko ina khumba dinatre center da gi bu oiro state da gi bu oiro government ki makai da gi ise da punin thawatpa sakhang bi laibi bra sakhang bi ba che ma che na chung khan ba de centre na di hena khang bi bra khale ai product ma tawar chu showroom ma taw chu pi na ba mayam che hing na ba ang apa phang na mona support taw bi re ba government ki makai da ise gi sati kari haining bale khara tham machi yam toy na ina wakat cha khram pam di 2017 jida imandar rakshuna manipur gi all india gi na ina thanda phang ki helum che maduda narendra modi na Ncdc da mana 663 crore che pirakhe sem char birenna ige choi to bi gadam state government da choi to bi gadam ne subsidy na 30% net machi gi che ngasi phau da akhoi gi pibirak por laikide leno helung khaktana tana manipur da lairiba society punamangna sem sarbuchu aduga koi madam cha ke je muchu akoina amuna hajari machi athuba matamda amuktang oina ba honabiu akoi punsi kaya ga hingmina jage akoi awa ba che kitang kokna ba honabiu hana kuram jari maroina hogolok liba koi manipur gi naha sing hagadra koi government ki thabuk ti loina phangba ya dawni na koi thabuk thiri ba kangu sing sita koi isa gi senthok lami leina na ba haiba tai koi me pan tang dan hingna hotna ba da ise ge makai dagi kari paujel piningi nogi wakhalon de bacha hana poke ki wakhan cha khanbi da ba himmin ba wakhan ge loina na de isona su lambi pi daga chumna chappa ta de ko lari haitra ba koi mana punsi ke ya lambi pi ba ngamaga achaw acha be emme amna de kai de bagi mi am chima ngamoi de akoi sari saning ba bamboo training tawning ba kauna gi training da ba denu helum da laga akoi punna hingaga amu gomena akoi bu amu hana jingbi rak chunu haina khalle thamoi sengna thabuk sudna koi gi chen tambagi wakhalon lei pataraga di larik haiba sung haitaba thidana mai pakma miyoemo oiba ngami haiba se Renu Handloom Handicrafts Cooperative Society Limited ki secretary Arambam Renuna khudamam oiri adu hairi ba sigunu ba
corporate society gi mai pak loi music asi lenga ki makai digi angmo thak ta mating pangpirgadi hariba corporate society music asi hena sakot patuna khoi Manipur gi mengsit asi maleni thak ta hena porpang ngoni habasi thajabani big news ki dam pawdam jari ba camera person el suba sarmag loina lal palwa hengmum big news imphal